Kunmanga suba National Fish Farmer Day ki thauram ngasi Department of Fisheries na sinduna lamphel pat leba Director of Fisheries da pangthokkhre thauram adu da Fisheries Department of Fisheries ke Director T Fulen Meitei Special Secretary Nita Arambam Additional Director L Jayarani MSS Deputy Secretary MD Ismat Khan Joint Director T Romi Project Officer Hemchandra Ningthau Khongjam amadi Manipur ki saisakpa hamom sadan dana mathang sitna Chief Guest President amadi Guest of Honor oina saruk ya kheba lunina mamang chahi English ni kungamari ke fish fair kam fish crop competition da mako mathang ta khraba fish farmer sing da certificate citation amade sel gi manama tumpiduna ikai khumnaba utke thawm aduga mailena Fisheries Department Director T Fulen Meitei na phongdorak pada Manipur da laiba mepum khudimak na nga asi yamna pamna chana badana tana karigumba thodok ama thokpa matam da su nga asi sijina duna lakle adum oinamak Manipur da nomada nga sijina bagi chang asi metric ton lising yang khainipan mathok tai adum oinamak mathok ta banga gi chang asi lamdam asida leriba fish farmer singna puthokpa ngamdabadagi mapalamdagi pusilakpa nga na awatpa mafam singda mengkhatuna laire masi pumna asi kokna Department asiki maikaidagi su fish farmer singda matam gi oiba lokhatpa yaba thabak thauram kaya pangthoktuna lakle unana Department asina chahi khudingi ningol chakoba numita nga gi mela pangthoktuna chahi adugi ngaw khadagi hena puthokpa ngamba farmer aduda mana mathum piduna makhogi pukning thawatuna su lakle haina phongdokhe